Ngasigi Revelation nainabigi topic asidi Revelation chapter 18 part 1 episode number 40 title na the fall of great Babylon Achouba Babylon tuba hairiba topic asigi maramda nainakani masichu yamna maruiba topic amani ahanbada aikoi ishorda sangjaminasi Sargada laiba ipa ishor na poiningai leitana thagatsare hoji ipa spiritual Babylon Achouba asi tubagi maram aduga mahana phangadaba paap ki dandising asigi maramda ikoina paap selva naina Bible dagi nahaki Bible na takpirambadugi matuina khara nainagadori masida nahana bolpinabiu phatkidarba papi aibu nahana sinabiu aina ngangma khudimma nahaki aningbagi matungna ohanbiu tariba mipum khudimmasu nahaki mapa naidaba boloda pinabiu Prabhu Jesu Christ gi mingda kuramjari Amen. Akoina Babylon asi akoina Revelation chapter 14 gi second angel message ta su yaukre aduga mamang gi chapter Revelation 17 da su akoina mystery Babylon adugi maramda akoina khara nainakre aduna hoji adugumba Babylon dana tubagi maram ase khoi khara nainaminasi yengse Revelation 18:1 to verse 1 to paminasi. And after these things everything asagi Revelation chapter 17 do maduda lakada ma'am haikre hairiba adugi matungda habne I saw another angel come down from heaven sargadagi atopa sargadut ama ina kumtharapu having great power mangonda asuki matik angamba shakti lerami and the earth was lightened with his glory mahaki mangana prithvi ase pura ngala lami hai haidi hairiba achouba akanba sargadut asigi mangana prithvi je pungan ngala lami verse 2 ram yengmanase and he cried mightily with a strong voice auba khonjen amaga loinana mahana kanna laurami saying hairaduna Babylon the great is fallen achouba Babylon odo ture adu leikha tare adu ture is become the habitation of devils masis Satan gi diabol singi kaidong pham oire and the whole of every false spirit phattaba thawai khudingmaki maki makon oire a case of every clean and unclean blood aduga sengdaba tukutsaba sa khudingmaki sarang makhoi sa khoine uchek phanaba pon adu oire haina asumnaba Revelation 19:1 to the pari ekoi ahamda yengminase masigi sargadut mighty angel achouba sargadut ase hadi ma kumdarakpa matanda prithvi se puan ngala leba asuki mathi pangal leiraba sargadut ase kanano ekoi Bible dagi amu yengminase haidiba mighty angel asidi ekoina atai kanasu nate Prabhu Jesu Christane masi haibadana koina aise lana takpi haina khanbe ai adu yengminase Bible da Old Testament gi matamda Prabhu Jesu Christ je angel of the Lord haina represent hoye Genesis 16 gi 10 da hai angel of the Lord haidi angel of the Lord haidi mapu ibungo gi sargadut aduna mangon da hairami Hagar haimni ko I will multiply thy seed exceedingly that it shall not be number for multitude hai masi mana hai aina nangki dara ase masing thingam dana haingai litana nangi dara ase yamangani multiply thogani hai masi icham samba sargadut amana adugumba taibang miyoiba amada haibang nateba haidiba angel of the Lord se ishor natragadi sargadut amana ekhoigi dara je prithibida bor piba haibse ngam sargaduna ekhoida bor piba haibse masi ngamde masi mui basida mu yengo aduga Genesis 31 gi 11 to 13 da amu sumna hai Jacob to magi mang the ko angel of the Lord na sumna hai verse 11 da ko iloi paroi nangi nambi thankala yengu hai and see and all the rams mana yaw shamba matam the rams who sleep upon the cattle are ringstraked speckled grisled for I have seen all that the Laban doeth to Laban the nangona tawkiba singdo aina khange ai atha laroi na ko ming biro ko verse 13 jine aina paningi I am the God of Bethel hai masi angel of the Lord na kanada haiba Jacob ta haibani ai Bethel gi ishoni hai mahang nam Jacob na mahaki mama mapa thadoga mahaki mayam ishau ki badagi chelakpa matamda Bethel da nung amada mahang na
mon khanga tumba matamda kaira ama magi makhongna prithvi aduga magi matona sarga yob kaira ama maduda sarga dusina kalanta kumda budu uyi hai maduda kumda riba kaira aduna represent of the Prabhu Jesu Christ ni aduna man haibni adugumba Bethel da nangonda vision utkiba nangonda mangda uhankiba adugumba ishora do ai ni haibni ko where thou anointest the pillar where thou boys nangna engonda wasakibdo nangna thau nungkiba jumbi ado hauji haugalo mafum asidagi nangi nayumda hallon hai aduna masida hairibse angel of the Lord masida palibse Jacob ta akhona palliba nayumda hallo haina mongonda piriba angel of the Lord se ma masana so aina ko nangi Bethel gi ishor duni hai madune angel of the Lord se kanano ishor ne aduga Exodus 3 gi to 6 ta jo hai nakoina mu angel of the Lord to magi Moses na magi lamangda yaushanba matamda mongsong ama mathak chakpa makhadi saktana adu lay matan ma kari thokpra haina mana yenge hai adu matana verse when the Lord saw that he turned aside to see mahana mamai lay thoga kari thoga haina mana yengba matamda God called unto him out of the midst of the bush haiba bush adudagi ishona monda kaura I hai ai makha pajar rois nausa aduga verse 5 ta ju nang changchalakanu nangna nangi khungum lokto nangna lay mafamje asengba mafamni haidi sargadut amana lay mafamje asengba mafam oide ishor amana layriba mahaki presence na layriba mafamdo madu asengbani 6 ta jai I am the God of thy father the God of Abraham Isaac Jacob as Abraham Jacob ki ishor do ai ni hai sumna admai to the Moses samai mai thong do samai losan duna lairami aduna atai text kyamaram sulai snau sang adubu matam yamna lawgi dana ba isida loislage aduna sida prithvi bu pungan ngalan bangam leba adugumba yamna mighty oiba adugumba sargadut adudi atai kana sunate Prabhu Jesu Christane masi karamba matando agni masi Revelation 19 je ekhoina third angel message fulfill oirba matungda ekhoina masi ek oibaga masi gi Prabhu Jesu Christ gi masi four angel message hari rukhnai masi lakani masi gi mapana prithvi da ishol opa khudum loi sandokdamne ma ki mangana prithvi je pungan ngala le habdi ishor gi dharma semba asumbado maduni sidaida ekhoina ma ki mangan glory habse ekhoina mu yengsi glory jo ekhoina mamang da so ina se mamang da yam naina khre glory habdi ekhoina Revelation 14:9 abada yaw khre glory na habse na represent hoije ishor gi character ishor gi lamcha bukhane Exodus 33 gi 15-16 jengbiro aduga 34 gi verse 6-7 da na khoi pabiro adu khangne madu glory habse na ishor gi lamsat aduga sajat adubu khangne masida ekhoina palibase amu yengse Babylon ekhoina mamang da sunai nakra Revelation chapter 16 da su 17 da su lai nakra 16 da su ekhoina Babylon habase dragon false prophet amusung beast hariba asina pullaga semeba Babylon habase Babylon dragon aigana spiritualism satan bukhanai false prophet aigana ekhoina America apostate America bukhanai aduga beast harigana Roman Catholic Church sibukhanai magi part saru ahum asini sida ekhoina khanai je aduga Babylon haina ekhoina Revelation 17 da mother church pune Roman Catholic ki aran batakpi tambiba system asibuneba adamana kari ki damak tubuno Babylon is fallen habse Greek number 409 aini masigi meaning it to fall from a state of uprightness ne haidi dharma semba adudagi mak tuba to perish natraga maj leikha taba come to an end aduga maki mapun siloiba maruina spiritually fallen habdi apostasy haidi aran batakpi tambi haibado maduni masida habitation haibagi atana ekhoina Greek number 2730 haibani habitation haibagi magi meaning di laifam haibani habitation of devil haibadi devil gi yum house of devil gi yum devil gi kaidong pham hairga jo khana hangba yai adugana Babylon ase devil gi saitana control toba market sagadusina control toba adugumba yum amani adugumba organization amani haibase ekhoina kawumse whole haibagi meaning na prison haibani kaisum sang false spirit haigana unclean sengdaba evil spirit haidi phataba sagadu singjam sibu khane case hairgasu ekhoina ucheki pon natra adubu case haina khane adubu matang asidadi prison ekhoigi
ꯑꯩꯈꯣꯏꯒꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒ ꯋꯥꯔꯠ ꯑꯁꯤ ꯂꯩꯅꯅꯕ ꯀꯥꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩꯕ ꯑꯗꯨ ꯃꯁꯤꯗ a cage of unclean and hateful birds ꯍꯥꯏꯕꯁꯤꯒꯤ ꯃꯤꯅꯤꯡꯗꯤ ꯁꯦꯡꯗꯕ ꯇꯨꯀꯠꯆꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯥꯒꯤ ꯀꯩꯗꯣꯛꯐꯝ ꯃꯥꯒꯤ ꯄꯣꯟ ꯃꯥꯒꯤ ꯌꯣꯛꯐꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯃꯐꯝꯗꯣ ꯃꯗꯨꯕꯨꯅꯤ ꯍꯥꯏꯖꯩ ꯑꯗꯨꯅ ꯃꯁꯤꯗ ꯁꯦꯡꯗꯕ ꯎꯆꯦꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯛ ꯑꯗꯨꯒ ꯍꯣꯛꯁ ꯂꯩꯔꯦ ꯏꯒꯜ ꯚꯜꯆꯔ ꯍꯥꯏꯗꯤ ꯕꯔꯖꯥꯔꯠ ꯃꯈꯣꯏꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯩ ꯖꯤꯕꯅꯤ ꯑꯇꯣꯞꯄ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯁꯤꯡꯀꯣ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯑꯇꯣꯞꯄ ꯁꯥꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯎꯆꯦꯛꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯁꯥꯗꯣꯡ ꯆꯥꯔꯒ ꯍꯤꯡꯕ ꯖꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯩꯁꯦ ꯁꯦꯡꯗꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒ ꯆꯥꯡꯗꯝꯅꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯩꯈꯣꯏ ꯃꯤꯕꯨ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤ ꯏ ꯊꯛꯂꯒ ꯍꯤꯡꯉꯤꯕ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯏ ꯊꯛꯂꯒ ꯍꯤꯡꯉꯤꯕ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯒ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯧꯔꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯞ ꯇꯧꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯅꯝꯍꯠꯂꯕ ꯑꯆꯨꯝꯕ ꯇꯧꯗ꯭ꯔꯕ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯑꯆꯨꯝꯕ ꯇꯧꯕꯤꯗ꯭ꯔꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯑꯋꯥ ꯅꯪ ꯇꯥꯔꯕꯁꯤꯡꯕꯨ ꯌꯦꯡꯕꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯀꯠꯆꯕ ꯑꯩꯈꯣꯏꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯡꯗꯝꯅꯔꯤꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯃꯁꯤꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯚꯔꯁ 1-2ꯗ ꯍꯥꯏꯖꯩ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯉꯥꯜꯍꯜꯂꯦ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯑꯁꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯔꯦꯝꯅꯥꯟ ꯄꯤꯄꯜꯁꯤꯅ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯎꯠꯀꯅꯦꯕ ꯃꯈꯣꯏꯒꯤ ꯔꯦꯝꯅꯥꯟ ꯄꯤꯄꯜꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯑꯒ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯒꯤ ꯙꯔꯃ ꯆꯦꯟꯕꯗꯣ ꯃꯁꯤ ꯀꯔꯤꯅ ꯎꯠꯀꯅꯤ ꯏꯁꯣꯔꯒꯤ ꯂꯣꯗ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯉꯥꯛꯂꯒ ꯂꯩꯇ ꯂꯥꯏꯔ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕꯒ ꯂꯣꯏꯅꯅ ꯎꯠꯂꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯁꯣꯔꯒꯤ ꯃꯉꯥꯜꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯤꯛ ꯊꯜꯍꯟꯒꯅꯦꯕ ꯃꯁꯤꯅꯤꯀꯣ ꯃꯁꯤ ꯍꯧꯖꯤꯛ ꯊꯨꯡꯗ꯭ꯔꯤ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯨꯡꯒꯅꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯗꯨ ꯍꯩꯊꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯐꯨꯜꯐꯤꯜ ꯑꯁꯦ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯕꯥꯕꯤꯂꯣꯟ ꯇꯨꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯚꯔꯁ 2ꯗ ꯍꯥꯏꯔꯤꯕꯁꯤ ꯕꯥꯕꯤꯂꯣꯟ ꯇꯨꯔꯦ ꯍꯥꯏꯗꯤ ꯃꯍꯥꯛ ꯂꯩꯈꯥ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯑꯦꯄꯣꯁꯇꯦꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯕꯥꯕꯤꯂꯣꯟ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯆꯠꯂꯤꯕ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞ ꯑꯍꯨꯝ ꯑꯁꯦ ꯃꯈꯣꯏ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯑꯦꯄꯣꯁꯇꯦꯁꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯇꯥꯛꯄꯤꯒꯗꯕ ꯑꯆꯨꯝꯕꯗꯣ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯟꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯦꯕꯤꯇꯦꯁꯟ ꯑꯣꯐ ꯗꯦꯚꯤꯜ ꯍꯥꯏꯗꯤ ꯁꯩꯇꯥꯟꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏ ꯂꯩꯔꯦꯕ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯕꯥꯕꯤꯂꯣꯟꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯁꯩꯇꯥꯟꯅ ꯂꯨꯆꯤꯡꯂꯒ ꯃꯥꯒꯤ ꯐꯠꯇꯕ ꯂꯨꯆꯤꯡ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯧꯃꯟꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯃꯥꯅ ꯍꯤꯡꯂꯤꯕꯅꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯤꯖꯟ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯃꯁꯤꯅ ꯁꯔꯒꯗꯨꯠ ꯈꯨꯗꯤꯡꯃꯛꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯀꯦꯁ ꯑꯣꯐ ꯑꯦꯚ꯭ꯔꯤ ꯑꯟꯀ꯭ꯂꯤꯟ ꯍꯔꯐꯨꯜ ꯕꯥꯔꯗ ꯍꯥꯏꯗꯤ ꯇꯨꯀꯠꯆꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯄꯤꯛ ꯊꯜꯂꯕ ꯑꯣꯛꯇꯕ ꯑꯗꯩ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯐꯠꯇꯕ ꯃꯤ ꯀꯌꯥꯃꯔꯣꯝꯕꯨ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯪ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯕꯟꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯂꯒꯗꯤ ꯃꯗꯨꯗꯒꯤ ꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯋꯥꯔꯅꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯚꯔꯁ 3ꯗ ꯑꯃꯨꯛ ꯌꯦꯡꯁꯤ For all nations have drunk of the wine of the wrath of her fornication ꯃꯍꯥꯛꯀꯤ ꯃꯔꯨꯝꯕꯤ ꯊꯝꯕꯒꯤ ꯑꯁꯥꯎꯕꯒꯤ ꯌꯨ ꯑꯗꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯊꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ and the kings of the earth have committed fornication with her ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯐꯠꯇꯕ ꯇꯧꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯍꯥꯏꯕꯗꯤ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯡ ꯍꯥꯏꯕꯅꯤ ꯃꯁꯤ ꯀꯅꯥꯅ ꯃꯍꯥꯛꯀꯤ ꯑꯣꯛꯇꯕ ꯇꯧꯕꯒꯤ ꯐꯣꯔꯅꯤꯀꯦꯁꯟ ꯑꯁꯦ ꯑꯣꯛꯇꯕ ꯇꯧꯕ ꯑꯁꯤꯅꯦ ꯃꯁꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯣꯛꯇꯕ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯠꯂꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯐꯣꯔꯅꯤꯀꯦꯁꯟ ꯍꯥꯏꯗꯤ unlawful alliance ꯍꯥꯏꯕꯅꯤ ꯆꯥꯏꯈ꯭ꯔꯦ and the merchants of the earth are rich through the abundance of her delicacy ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡ ꯃꯔꯆꯦꯟꯁ ꯑꯣꯐ ꯗ ꯑꯥꯔꯠ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯖꯥꯏꯟꯁꯤꯡ ꯑꯦꯃꯥꯖꯣꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯕꯤꯜ ꯒꯦꯠꯁ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯜꯃꯥꯔꯠ ꯍꯥꯏꯒꯦꯔꯥ ꯑꯗꯨ ꯑꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯀꯩꯗꯧꯕ ꯃꯍꯥꯛꯀꯤ ꯗꯦꯂꯤꯀꯦꯁꯤ ꯍꯥꯏꯗꯤ ꯂꯛꯖꯔꯤ ꯃꯁꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯃꯥꯒꯤ ꯂꯛꯖꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯁꯦ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯌꯦꯡꯁꯤꯀꯣ ꯋꯥꯏꯟ ꯌꯨ ꯍꯥꯏꯕꯁꯦ ꯐꯣꯜ ꯗꯣꯛꯇ꯭ꯔꯤꯟꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯜ ꯗꯣꯛꯇ꯭ꯔꯤꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯖꯥꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯐꯣꯜꯁ ꯗꯣꯛꯇ꯭ꯔꯤꯟ ꯊꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯊꯛꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯕꯥꯠ ꯅꯨꯃꯤꯠ ꯁꯟꯗꯦ ꯑꯁꯤꯅ ꯑꯁꯦꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯊꯣꯛꯂꯤꯕ ꯀꯣꯚꯤꯗ-19 ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯁꯦꯡꯅ ꯉꯥꯛꯇꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯌꯥꯔꯦꯕ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯕꯥꯏꯕꯜꯗ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯞ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯂꯥꯎꯗꯦꯇꯨꯔꯁꯤ 2015ꯒꯤ ꯂꯥꯎꯗꯦꯇꯨꯔꯁꯤ ꯏꯟꯁꯤꯀ꯭ꯂꯤꯀꯦꯟꯗꯣ ꯍꯦꯛ ꯏꯕ ꯃꯇꯨꯡꯗꯩꯗꯤ 2015ꯒꯤ ꯄꯦꯔꯤꯁ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯃꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯃꯁꯤꯗ ꯁꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔꯗꯁꯨ COP26 ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯗ ꯀꯔꯤ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕꯒꯤ ꯁꯥꯏꯟ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯊꯨꯡꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯅꯤ ꯑꯗꯨꯅ ꯗꯦꯂꯤꯀꯦꯁꯤ ꯍꯥꯏꯕꯗꯤ ꯂꯛꯖꯔꯤꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯃꯥꯒꯤ ꯂꯛꯖꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯒꯤ ꯂꯛꯖꯔꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯥꯔꯁꯟꯁꯤꯡꯅ ꯀꯃꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯆꯔꯆꯇꯀꯣ ꯑꯩꯈꯣꯏꯅ ꯍꯣꯂꯤꯗꯦꯁꯤꯡ ꯍꯥꯏꯗꯤ ꯁꯨꯇꯤ ꯅꯨꯃꯤꯠꯁꯤꯡ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯁꯦꯝꯕ ꯁꯨꯇꯤ ꯅꯨꯃꯤꯠ ꯌꯥꯝ ꯂꯩ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯃꯨꯔꯇꯤ ꯂꯥꯠꯄꯁꯤꯡꯅ ꯗꯒꯤ ꯂꯧꯔꯒ ꯃꯍꯥꯛꯅ ꯆꯔꯆꯇ ꯄꯨꯁꯜꯂꯛꯄꯅꯦ ꯍꯣꯔꯦꯟꯅ ꯍꯣꯂꯤꯗꯦ ꯈꯔ ꯍꯥꯏꯕꯗ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯗ ꯌꯥꯎꯗꯦ ꯃꯁꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯄꯦꯒꯥꯅꯤꯖꯝꯒꯤ ꯅꯤꯝꯔꯣꯠꯇꯒꯤ ꯂꯧꯔꯛꯄꯅꯤ ꯃꯁꯤ ꯄꯨꯁꯜꯂꯦ ꯑꯦꯁꯇꯔꯁꯨ ꯃꯁꯤ ꯃꯉꯥꯏ ꯑꯦꯁꯇꯔ ꯁꯟꯗꯦꯒ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯒꯨꯗ ꯐ꯭ꯔꯥꯏꯗꯦ ꯂꯩꯔꯦ ꯚꯦꯂꯦꯟꯇꯥꯏꯟꯁꯀ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯤꯅꯤꯡ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯖꯔꯔꯣꯏ ꯍꯥꯂꯣꯋꯤꯟ ꯂꯩꯔꯤꯕ ꯑꯗꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁ ꯂꯩꯔꯦ ꯐꯥꯔꯁ ꯀꯝꯃꯨꯅꯦꯜ ꯂꯩꯔꯦ ꯕꯥꯔꯊꯗꯦꯁ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯕꯥꯔꯊꯗꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯈꯛꯇꯅ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯕꯁꯤꯡꯁꯨ ꯂꯣꯏꯅ ꯕꯥꯔꯊꯗꯦ ꯌꯥꯎꯔꯦ ꯃꯁꯤꯒꯤ ꯀꯦꯛ ꯁꯣꯟꯕ ꯈꯣꯠꯄ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯇꯠꯇꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯂꯛꯖꯔꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯂꯛꯖꯔꯤꯒꯤ ꯉꯥꯛꯇꯅꯤ ꯆꯔꯆ ꯍꯥꯏꯔꯁꯨ ꯆꯔꯆ ꯁꯥꯕꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯂꯛꯖꯔꯤ ꯃꯌꯥꯝꯁꯦ ꯑꯁꯤꯒꯨꯝꯕ ꯃꯅꯤꯃꯨꯛꯇ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯂꯂꯣꯟꯕ ꯈꯛꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯆꯦꯟꯁꯤꯡ ꯑꯁꯤꯅ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯅ ꯍꯥꯏ ꯃꯁꯤꯁꯨ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯁꯨ ꯆꯨꯝꯂꯤꯕꯅꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ Revelation 18:4-5 And I heard another voice from heaven saying, Come out of her, my people. ꯑꯩꯅ ꯁꯔꯒꯗꯒꯤ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯍꯥꯏꯕ ꯇꯥꯏ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ be not and that ye be not partakers of her sin ꯃꯥꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯔꯒꯅꯨ that ye receive not of her plagues ꯅꯪꯅ ꯃꯍꯥꯛꯀꯤ ꯆꯩꯅꯥꯈꯣꯜ ꯄ꯭ꯂꯦꯛꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯗꯟꯗꯤꯁꯤꯡ ꯑꯗꯣ ꯅꯪ ꯐꯪꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ verse 5 For her sins have risen unto heaven maramdi mahakki paap ase sarga yaukhre God had remembered her iniquities maki ayol ara mahaki paap sing ase ishona ningsingare hai masigi final call se is now sing ai pijari ekhoi mipum khudimona ishogi remnan church ki saru oiri mipum khudima asina khoina Babylon da lei bi now sing asida ekhoi warning piba matam adu oire asu aigi message ase batade bi now sing na khoisu adugumba church false system ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯄꯤꯗꯕ ꯑꯔꯥꯟꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁꯇꯦꯟꯠ ꯆꯔꯆꯁꯤꯡ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯑꯗꯨꯒꯨꯝꯕ ꯆꯔꯆꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯝꯕ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯇꯨꯅ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯆꯔꯆ ꯑꯗꯨꯗ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯤ ꯁꯤꯗ ꯏꯁꯣꯔꯅ ꯐꯥꯏꯅꯦꯜ ꯀꯣꯜꯅꯤ ꯃꯁꯤ ꯑꯔꯣꯏꯕꯒꯤ ꯋꯥꯔꯅꯤꯡꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯤꯒꯅꯤ ꯃꯁꯤ ꯇꯥꯔꯒ ꯍꯤꯟꯗꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯔꯁꯨ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯃꯨꯁꯂꯤꯝ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯟ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯥꯏꯗꯤ ꯑꯃꯝꯕꯗ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯕꯥꯏꯕꯜꯗꯒꯤ ꯂꯩꯊꯣꯛꯈ꯭ꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯋꯥꯔꯅꯤꯡꯁꯦ ꯄꯤꯒꯗꯕꯅꯦ ꯕꯥꯕꯤꯂꯣꯟ ꯑꯁꯦ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯄꯥꯎꯁꯦ ꯇꯥꯔ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤꯗꯃꯛ ꯄꯤꯒꯗꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯕꯥꯕꯤꯂꯣꯟꯅ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯄꯥꯞ ꯑꯁꯦ ꯁꯔꯒ ꯌꯧꯈ꯭ꯔꯦꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯔꯦꯕ ꯁꯔꯒꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯕ ꯄꯥꯞꯁꯦ ꯁꯔꯒ ꯌꯧꯒꯅꯤ ꯈꯪꯕ꯭ꯔꯥ ꯃꯁꯤ
ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯁꯦꯝꯕ ꯅꯨꯃꯤꯠꯀꯤ ꯍꯥꯏꯗꯤ ꯁꯟ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯦ ꯃꯁꯤꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯦ ꯃꯁꯤꯕꯨ ꯑꯥꯏꯟ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯍꯥꯟꯅ ꯆꯠꯅꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯅꯈꯣꯏ ꯏꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯔꯣꯃꯟ ꯀꯦꯊꯣꯂꯤꯛ ꯐꯣꯜ ꯁꯤꯁꯇꯦꯝꯒꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯇꯥꯛꯄꯤꯕ ꯃꯈꯣꯏꯒꯤ ꯄꯥꯞ ꯑꯁꯦ ꯁꯔꯒ ꯌꯧꯔꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯒꯗꯕ 7 ꯄ꯭ꯂꯦꯛ ꯍꯩꯗꯒꯗꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯗꯟꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯅꯦꯕ ꯍꯧꯖꯤꯛ ꯌꯧꯒꯗꯕꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯀꯨꯏꯗ꯭ꯔꯕꯅꯤ COP 26ꯇ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯔ ꯋꯦꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏ ꯃꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯩꯊꯦꯡ ꯐꯥꯔꯁ ꯋꯦꯕ ꯁꯦꯀꯦꯟ ꯋꯦꯕ ꯃꯁꯤꯁꯨ ꯃꯣꯏꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯗꯤ ꯀꯩꯅꯣ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯈꯣꯏꯒꯤ ꯈꯨꯕꯥꯡꯅꯨꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯦꯕ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯚꯤꯗ ꯂꯥꯛꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯅꯤ ꯑꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠꯁꯦ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯟꯗꯦꯁꯦ ꯁꯦꯡꯅ ꯉꯥꯛꯑꯒ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯗ ꯄꯤꯊꯣꯛꯄ ꯃꯇꯝ ꯑꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯊꯥꯖꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯛꯂꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯊꯥꯖꯕꯤꯌꯨ ꯃꯁꯤ ꯏꯁꯣꯔꯅ ꯄꯤꯕ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯚꯤꯖꯟ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯋꯥꯔꯅꯤꯡ ꯑꯗꯨꯅꯦꯕ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯥꯏꯟꯁ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯅ ꯃꯔꯥ ꯂꯣꯏꯅ ꯁꯦꯠꯀꯅꯤ ꯃꯃꯩꯊꯪꯗꯗꯤ ꯀꯩꯗꯧꯕ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯗ ꯂꯣꯏꯅ ꯇꯥꯏꯁꯤꯜꯂꯛꯀꯅꯤ ꯃꯁꯦ ꯑꯗꯨ ꯐꯥꯎ ꯐꯔꯣꯏ ꯃꯈꯣꯏꯅ ꯁꯟꯗꯦ ꯉꯥꯛꯑꯒ ꯃꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯐꯒꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯂꯩꯅꯥ ꯄ꯭ꯂꯦꯛꯇꯤ ꯃꯈꯣꯏꯅ ꯏꯁꯣꯔ ꯌꯥꯊꯪ ꯍꯦꯛ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯆꯩꯅꯥ ꯈꯨꯟ 3 ꯍꯩꯗꯕ ꯃꯇꯝꯗꯗꯤ ꯃꯔꯥꯟꯁꯦ ꯀꯅꯥꯗ ꯊꯤꯔꯛꯀꯅꯤ ꯁꯤꯔꯛꯀꯅꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯩꯈꯣꯏꯗ ꯁꯤꯔꯛꯀꯅꯦꯕ ꯃꯁꯤꯅꯦꯕ ꯏꯁꯣꯔꯅ ꯂꯤꯃꯤꯠ ꯂꯣꯏ ꯊꯝꯃꯤꯕꯅꯤ ꯁꯣꯗꯣꯝ ꯒꯣꯃꯣꯔꯥ ꯅꯋꯥꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯂꯤꯃꯤꯠ ꯂꯣꯏꯅ ꯊꯝꯃꯤꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯣ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯑꯗꯨ ꯃꯥꯒꯤ ꯉꯝꯈꯩꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨ ꯃꯇꯝꯗ ꯃꯗꯨꯒꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ Revelation 18:6-7 ꯑꯃꯨꯛ ꯆꯠꯂꯁꯦ ꯃꯥꯗ ꯐꯪꯒꯗꯕꯗꯅꯤ reward her even as she rewarded you ꯃꯍꯥꯛꯅ ꯅꯈꯣꯏꯗ ꯃꯅꯥ ꯄꯤꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯃꯅꯥ ꯄꯤꯒꯅꯤ ꯃꯥꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯗꯥꯔꯛ ꯑꯦꯖꯦꯁꯀꯤ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯇꯨꯝꯅ ꯍꯥꯠꯈꯤ ꯇꯨꯝꯅ ꯍꯥꯠꯈꯤ ꯆꯥꯎꯔꯥꯛꯅ 100 ꯃꯤꯂꯤꯌꯟꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯍꯥꯠꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯍꯥꯠꯈꯤꯕꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯗꯟꯗꯤꯗꯣ ꯁꯛꯀꯅꯤ ꯍꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ according to her works in the cup which she had filled to her double ko mana maki kapta fill tauba adugi matungina mangondasu double pigni hamne how much she had glorified herself masa mathanda bu kya gi mati thagatjaba napan tawjaba live deliciously have the luxuriously prithibida kwai luxurious oina leiba church di Roman Catholic Church ni so much torment and sorrow giver mangonda suki mati ornaiba awabda mangonda pigni for she said in her heart I sit a queen mana maki thamoide aidi maharani ni am no widow I lukhabi oide and shall see no sorrow aingonda awabu uroi hai maramdi roman habse mana huzik maharani oina habdi masi karamba matamda oigni national sunday law oiba matana habdi 1798 maki beast power political shakti je Roman Catholic Church tagi lokthokhreba lokthokpana maram oiduna Christian kanamatabu maki takpi tambibatugi matuna sattaba kanamatabu hujuk otpa ngamdreba adubu prithibida leba leba khudimma asina mongonda haireba political shakti do sinaraga mahna haiba khudimma prithibida leireba leba khudimma na ilhakaneba adu matamdadi adu maki political gain kore adu matamda ai lukhabi natte aduna aidi awaba tararoi hena mahna haijagane masi fulfill oigneba adu matamda oigini habsini adubu ishona kai habra aikoine yengsi masi aikoina amu yengminasiko aduga aikoina verse 8 to 10 aikoi paminase aduga loisalase therefore shall her plagues come in one day wanamaduna mahaki plague ase nongmada lakani death and mourning asibam chungteng thaba lakani and famine saktangba she shall be utterly burned with fire mahaksi maina tumna sakani hamni for strong is the Lord
God who judged her, Mark Wiliba, Ishor City, Ngamba Ishoni. The kings of the earth who have committed fornication and lived deliciously with her shall bewail her. Prithibigi, the kings of the earth, Habigi Artadi, Prithib the Lady Sarkasing, Hadi Mahaka Marumbigi Tabakto Wahabdi, Mahagna Habigi Matung Saliba, Mahaka Tonatina Duna Saliba. ꯃꯍꯥꯛꯀꯤ ꯆꯔꯆꯀꯤ ꯄꯣꯂꯤꯁꯤ ꯈꯨꯗꯤꯡꯃꯛꯄꯨ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯀꯥꯔꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯛꯖꯔꯤꯌꯁ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯍꯤꯡꯃꯤꯟꯅꯔꯤꯕ ꯆꯔꯆꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯠꯅꯩꯕꯁꯤ ꯎꯕꯗ ꯇꯦꯡꯊꯥꯒꯅꯦꯕ ꯂꯦꯃꯦꯟ ꯐꯣꯔ ꯍꯔ ꯃꯥꯒꯤꯗꯃꯛ ꯇꯦꯡꯊꯥꯒꯅꯤ ꯋꯦꯟ ꯗꯦ ꯁꯦꯜ ꯁꯤ ꯗ ꯁ꯭ꯃꯣꯛ ꯑꯣꯐ ꯍꯔ ꯕꯔꯅꯤꯡ ꯃꯍꯥꯛꯀꯤ ꯂꯩꯈꯥ ꯇꯥꯅ ꯃꯍꯥꯛꯄꯨ ꯃꯩ ꯆꯥꯛꯄ ꯑꯁꯦ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯇꯦꯡꯊꯥꯒꯅꯤ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯑꯣ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯒꯅꯦꯕ ꯃꯈꯣꯏ ꯈꯪꯒꯅꯤ standing far off for the fear for the fear of her torment ꯃꯍꯥꯛꯀꯤ ꯑꯣꯠꯅꯩꯕ ꯑꯗꯨꯒꯤ ꯀꯤꯗꯨꯅ ꯃꯍꯥꯛ ꯂꯥꯞꯅ ꯂꯦꯞꯀꯅꯤ saying alas alas that great city Babylon the mighty city for in 1 hour is thy judgment come ꯄꯨꯡꯐꯝ ꯑꯃꯗ ꯅꯍꯥꯛꯀꯤ ꯋꯥꯌꯦꯜ ꯑꯗꯣ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯄꯟ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯕꯥꯕꯤꯂꯣꯟ ꯑꯁꯦ ꯃꯉꯣꯟꯗ ꯑꯔꯣꯏꯕꯒꯤ ꯃꯥꯅ ꯇꯧꯕ ꯐꯠꯇꯕ ꯄꯥꯞꯁꯤꯡ ꯑꯗꯨꯒꯤ 7 lakhs plague ꯑꯁꯦ ꯄꯤꯒꯅꯦꯕ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯏꯟꯗꯨꯅ ꯆꯠꯄ ꯇꯥꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗ ꯌꯥꯎꯒꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕꯅꯤ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯦꯞꯇꯔ ꯑꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯩꯅꯁꯤ ꯑꯗꯨꯅ ꯑꯩꯅ ꯕꯥꯕꯤꯂꯣꯟ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯁꯤꯗ ꯑꯩꯅ ꯐꯖꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯁꯔꯃꯣꯟꯁꯤꯡ ꯔꯦꯚꯦꯂꯦꯁꯟ 14 ꯑꯗꯨꯒ ꯔꯦꯚꯦꯂꯦꯁꯟ 17 ꯃꯗꯨꯗ ꯐꯖꯅ 1 to 5 ꯄꯥꯕ ꯃꯇꯝꯗ ꯕꯥꯕꯤꯂꯣꯟ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯔꯥꯟꯕ ꯆꯔꯆ ꯁꯤꯁꯇꯦꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯇꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯔꯦꯚꯦꯂꯦꯁꯟ 16ꯗꯁꯨ ꯑꯩꯈꯣꯏꯅ 3 unclean spirit like frog come out of the mouth of dragon ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯒꯣꯟ ꯑꯗꯒꯤ false prophet beastꯗꯒꯤ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯦꯕ ꯃꯁꯤ ꯕꯥꯕꯤꯂꯣꯟꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯁꯤ ꯕꯥꯕꯤꯂꯣꯟꯗ ꯂꯩꯔꯛꯄ ꯃꯁꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯔꯕ ꯕꯥꯏꯕꯜ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕ ꯑꯦꯅꯤ ꯆꯔꯆ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯁꯦꯡꯅ ꯉꯥꯛꯇꯕ ꯑꯗꯨ ꯃꯤꯅ ꯄꯤꯕ ꯁꯕꯥꯠ ꯅꯨꯃꯤꯠ ꯉꯥꯛꯄ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯠꯂꯒꯨꯝꯁꯤ ꯑꯗꯨꯒꯤ ꯃꯇꯝ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯒꯤ ꯏꯟꯕ ꯔꯦꯝꯅꯥꯟ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯌꯥꯏ ꯏꯅꯥꯎꯆꯥ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯈꯣꯏ ꯏꯟꯕꯤꯌꯨ ꯅꯠꯇꯕ ꯇꯥꯔꯗꯤ ꯅꯈꯣꯏ ꯂꯧꯕꯤꯒꯅꯨ ꯅꯈꯣꯏꯅ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯕꯥꯏꯕꯜꯗꯒꯤꯔ ꯍꯥꯏꯕꯗꯨꯁꯨ ꯅꯈꯣꯏꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯇꯥꯕꯤꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯕꯥꯕꯤꯂꯣꯟ ꯃꯉꯣꯟꯗ ꯐꯪꯒꯗꯕ ꯗꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯁꯝꯅ ꯅꯩꯅꯖꯔꯦ ꯏꯄꯥ ꯌꯥꯝꯅ ꯃꯆꯥ ꯇꯥꯅ ꯁꯥꯡꯅ ꯅꯩꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯦꯟꯇꯛꯅ ꯅꯩꯅꯈ꯭ꯔꯦ ꯑꯩꯅ ꯉꯥꯡꯕꯗ ꯁꯛꯈꯤꯕꯗ ꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ